Board of Secondary Education Manipur amade Council of Higher Secondary Education Manipur na lauba class 10 amade 12 ki exam singda yamna toina question leak oirakliba asi examination asibu yengsilakliba singgi maraktagi natraga oza singgi maraktagi miyoi khuzo kharana fataba pambei sijinaduna karigumba khara chatharabra haibagi chingnaba leire haina Students Union of Langliba ki General Secretary Thingbaizam Tarunna phongdorakle wafam asi ngasi wangkhaida leiba sukki office ta kosemna lauba class 12 की एग्जाम की ngasi thokpa physics subject के question leak oirakhibaga mari leinana pangthokhiba paugi mifam amada phongdokhibane mahakna makha taraduna mamang matam singdagi hauna student union kayana question leak oibaga mari leinana tongan ba action kaya lokhathibada natana free and fair oiba exam uhinnaba kholau kaya laurabasu ngasi fawba question leak oibagi chatnabi asi leiri ngasi kosemna loba class 12 की exam gi haugadaba minute kun maktang ngairaba matamda tongan ba WhatsApp group kayada ngasi thokliba physics subject ki question paper leak oire haibagi chapchaba khudam changdam fangbangam ki masina niyom chumna exam thajariba mahairoi singda yamna chauna akaiba pire pibata natana makhoi gi wakhalda ningan nabagi machak amasu oihale haiki hariba thodok asi kosem gi maikaidagi kari karamba action paikat kadoribano ngasigi exam asi amuk hanna thahan gadoribara natragana hanagi hanagum chenaba khara faraba to kadoribra hainasu phongdokhibaga loinana asigumba thodok asi makhatana amuk hanna thoknaba chenaba oza khak natana question adubu launaba honaramba mahairoi sing yauna asigumba thabak asi amuk hana tawdanaba kosemna action lokhat kadabani amadi sukki maikaidagisu makhatana hiram asida action lokhat aba khongjang sangsilagani hairiba khongjang asida leibak miyam amadi student organization singnasu mating pangbiu haiba wafam sing phongdokhe Council ga tana jaraga khoi donga cyber crime da chalazu council ga moina puna samina jona da suki makai da ki khoina chacharaga akhoi da chap khudam chadum leiramnina makha ta action sing lokhan ba akhoi changjil lagani mase akhoina sumaina question leak oirakpa oirak e habagi chap khudam chadum leiramni akhoina sukna changjilakpa khongjang singda leibak miyam amadi mairoi khuding mangna su akhoi da support to biu amadi phatraba yadre khanglaba chanabi moina lagaba si question leak oibagi chanabi si anganba matamda akhoina athuba matamda muthal laudragadi yade haba ma khanga laudragadi sum hainabi emo oidana handak chahi khudingi handak question leak oibagi oja 10 phani 5 phani chenaba mioi mari 5 phani admai pharaga amu kari action lokholim no chahi kya jail lim no tha kya jail lim no khangna roi mayam le kauna gani amuk thadokani mathang chei dum question leak oirani admai chahi khudingi lepa leitana sum khara amadabu bail dabu satpu oro amadabu satpu oro magi piriba kano do haitare punishment do yamna kanna pidabana adum question leak oibigi haina bija dum ngasi phawa leptana adum chathaduna lakli